mayam punungpu Shanjit Sharma na taram noksari. Movie story Manipur ngasi mupudun lakchari ba film sigi maming The Greatest of All Time. Masibu samjilaga God haina suming tholi bani. Film si handakti kui kuidringai haibadi September ki date 5 te release tawkhiba action thriller science fiction category ki Tamil film amani. Masina phangkhiba rating singni IMDb da 10 gi manungda 6 ki rating phangi. Rotten Tomatoes da 40% gi fresh hoy. Google users na 81% gi like piro film amani. Movie sigi director Venkata Prabhu, writer su Venkata Prabhu na oy. Aduga producer na Kalpati S Agoram na oy. Film si namad sangkhiba senpham na crore shahum marphurom sangkhi hairi. Aduga film si na tankhiba box office collection gi senpham na crore samri gi yankhai taru hena tankre hairi. Maroi ba saktam langliba singdi MS Gandhi gi saktam da maming leraba actor Joseph Bije, mayamna Thalapati Bije harak su khangnariba actor asini. Aduga machanupa Jeevan gi saktam dasu Joseph Bije na saktam langli. Haibadi film sida mahak double role gi saktam lobani. Sunil gi saktam da Prashant, Kalyan gi saktam da Prabhudeva, Nazir gi saktam da Jayaram, Anuradha gi saktam da Sneha, Diamond Babu gi saktam da Yogi Babu. Aduga film sigi main villain Rajiv Menon gi saktam da Mohan. Pare mayam ai huzik film sigi wari li bahuzerage. Aina haibada soikiba lankiba madi si thobi yaw matam da mayam da ngak piu haibo apum thamjeri. Movie sigi ahubu sinmakta da uba phanglibasi terrorist leader oiba mamingna Omar kaubu nupa amani. Aduga film sida ulaliba matam asina 2008 ki matamni. Hojek Omar haibu nupa asna makutta mobile phone ama pairaga news channel amadagi pau tari. Paus da hairibasi Rajiv Menon kauba high ranking officer amana terrorist group kaya amaga mari leinana bagi pau phangle. Maramaduna mabu phana na honarakpa matamda India thadoktu mahak senkre. Masdagi mabu phana na bagi damakta India government na yamna kanna honari haibu wafam asini. mayamna bhabta na bahai jiramge Rajiv Menon haribu pasi set saina khangnariba department adugi sip oina leiramliba misagamani set saibagi arthadi special anti terrorism squad haibani asumna Rajiv Menon haribu pasi bu phana nabagi damakta koithi thiri haiba pawsi utpaga loinana sinna simu hongle aduga hoji mu ulalibusi Kenya hariba leiba adudani Special Anti-Terrorism Squad samna set saina khangnariba department asigi miyoi kangbu kharana terrorist singna tongdun lakliba train amade attack tawna nabagi damakta shyam chari Sets ki team members singi maraktagi ama khulai amadi binocular paiduna leplibasi ulai mahaki mamingna Ajay kawi sniper nongwai sinaduna train gi speed amadi masigi maramda makhoi kangbu da pauhiri tanjasida hojik train sigi hek mathak mapamukta da helicopter ma paisiragle aduga train mathak sida khamkre terrorist kangbu sina kanaguma misak amabu mamai khumjinduna pharga puragibani aduga hojik train manung sidana Omar hariba terrorist leader asi ulai scientist atu phadunu porakle haiduna magi miyoi masang silakuna mangona pau pirare asuna haibaga scientist nupa si makhut punsinduna amadi mamai su phi amuba makupsinduna mafamsitu pusilaglibani magi mamai da upsiliba phi si hangdokna bagi damakto Omar na haibadagi phi si lathokle aduga di hojik ulaliba misak asi matamamagi maming lerba South Indian actor Vijaya Kanta hariba sigi maithong se khona uba phangi mahak si captain hariga sumayam ne hena khangnariba actor aduni Tobudu matang stengakliba wafamdi hojik ulaliba Vijaya Kanta hariba actor sidi sahi humudra mathoirom suduna ahal loikraba misakni adubu hojik uba phangliba sidi naha oina ubani matang sta mayam da bhap ta na bhai jaramge mafam sta uriba captain hariba actor sigi maithong si computer CGI da semdoktun utpani aseng mamaki di films the hero oriba Joseph Bije na sarga tholpani ari wafam simak makhata tharpori da mayam na soidana maki bhap ta biragani mafam sta man lakliba si scientist oibu nupa amagi saktam logdun lakmani mabu lab ta pusina bagi damokto Omar na hairi asomna ma hujik lab ta sangsilaklaga karigum porsak amu check tawri hujik ma na check tawri bu porsak si uranium 235 ana khangnari ba yamna powerful oirba porsak aduni masibu Rajiv Menon haribu nupa aduna India dagi huralaga pudunu sachibani hujik porsak sibu yamna section yengla matungda mana tholaga uranium se aseng manate haiduna ina thaje hana Omar da phongdokla asomna harikpudo Omar haribu nupa asni ngakpudo loire asengbar sengdabra haibadu double check tawna bagi damakta aigi lab ta puduna amuka su check tawdaba yaroi maramaduna matam khara ingona pibiu haiduna scientist nu pasna makhatari nakalamada yamna section lumdun leriba Ajay haribu nu pasna makoi gi team member oiba Kalyan ko bunu pa mamu kokre mahak su gari ma yamna kana thaujilaktuna sangsilabani scientist asna wangang matamda asoibi yawrakpatagi terrorist singasna su singnaba phawre asoma leringai nakalamoromdagi Rajiv haribu nu pasi tholakton hairi uranium asidi asengbani tobudubu lakliba scientist nu pasdi sajinabani Masdagi leramliba terrorist ki miyoi singasna scientist nu pas na nongwi namdru laikre scientist nu pas bu urga Rajiv Menon na welcome Mr Gandhi hana kaurale haibadi Gandhi haribu nu paduna scientist sarga lakpani haibsi mana di sap chana khangdun leramle nakalamdana Kalyan haribu nu pas na timing set tawroba matungda bomb khalama langsilaktuna train gi phaklang singisdan abhandru thamkre hojek Rajiv Menon hairi ngasi phawbuda Gandhi gi saktam di miyoi kyamana sakre adubu ngasi di Gandhi masamana atopagi saktam langduna mafamsidi yausilagle
ꯍꯧꯖꯤꯛ ꯒꯥꯟꯙꯤꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯌꯥꯎꯔꯤꯕ ꯘꯔꯤꯁꯤꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯇꯥꯏꯃꯤꯡ ꯁꯦꯠ ꯇꯧꯈ꯭ꯔꯤꯕ ꯕꯣꯝꯁꯤꯡ ꯑꯗꯨꯅ ꯄꯣꯈꯥꯏꯔꯛꯄꯒꯤ ꯇꯥꯟꯖꯥ ꯉꯥꯏꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯕꯣꯝꯁꯤꯡ ꯑꯁꯤ ꯄꯣꯈꯥꯏꯕ ꯍꯧꯔꯦ ꯌꯥꯝꯅ ꯊꯨꯅ ꯒꯥꯟꯙꯤꯅ ꯇꯦꯔꯣꯔꯤꯁ ꯅꯨꯄꯥ ꯑꯃꯗꯒꯤ ꯅꯣꯡꯃꯩ ꯃꯨꯟꯗꯨꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯂꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯦꯔꯣꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯒꯥꯟꯙꯤꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯌꯥꯝꯅ ꯐꯖꯔꯕ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯥꯅ ꯐꯨꯊꯔꯤ ꯔꯥꯖꯤꯕ ꯃꯦꯅꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯤ ꯍꯧꯖꯤꯛ ꯒꯥꯟꯙꯤꯅ ꯃꯦꯅꯟꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯑꯇꯣꯞꯄꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯎꯠꯂꯛꯂꯦ ꯍꯥꯏꯕꯗꯤ ꯃꯃꯤꯡ ꯂꯩꯔꯕ ꯁꯥꯎꯠ ꯏꯟꯗꯤꯌꯟ ꯑꯦꯛꯇꯔ ꯊꯥꯂꯥꯄꯇꯤ ꯕꯤꯖꯦ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯔꯥꯖꯤꯕ ꯃꯦꯅꯟꯗ ꯍꯥꯏꯔꯤ ꯑꯇꯣꯞꯄꯒꯤ ꯃꯥꯏꯊꯣꯡ ꯂꯥꯛ ꯁꯥꯖꯔꯕꯁꯨ ꯒꯥꯟꯙꯤ ꯑꯩꯗꯤ ꯒꯥꯟꯙꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯔꯥꯖꯤꯕ ꯃꯦꯅꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯥꯟꯃꯤꯁꯤꯡꯅ ꯐꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯅꯤꯡꯗꯅ ꯒꯥꯟꯙꯤꯅ ꯇꯦꯔꯣꯔꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯅꯣꯡꯃꯩ ꯀꯥꯞꯅꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯍꯦꯟ ꯇꯨ ꯍꯦꯟ ꯀꯣꯝꯕꯦꯠ ꯑꯣꯏꯅ ꯇꯧꯅꯔꯦ ꯇꯦꯔꯣꯔꯤꯁ ꯂꯥꯟꯃꯤꯁꯤꯡꯁꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯝꯃꯤ ꯃꯈꯨꯠꯇ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯃꯥꯅ ꯍꯥꯠꯇꯣꯛꯂꯦ ꯁ꯭ꯅꯥꯏꯄꯔ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯥꯖꯦ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯁꯤꯅꯁꯨ ꯐꯖꯅ ꯑꯦꯝ ꯂꯧꯗꯨꯅ ꯇꯦꯔꯣꯔꯤꯁꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯊꯛꯂꯣꯝꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯁꯨ ꯄꯥꯏꯁꯤꯜꯂꯛꯂꯦ ꯁꯛꯇꯤ ꯂꯩꯔꯕ ꯃꯦꯁꯤꯟ ꯒꯟ ꯁꯤꯖꯤꯟꯅꯗꯨꯅ ꯇꯦꯔꯣꯔꯤꯁ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯀꯥꯞꯊꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯍꯦꯂꯤꯀꯣꯞꯇꯔ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯨꯅꯤꯜ ꯀꯧꯏ ꯃꯍꯥꯛꯁꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯁ꯭ꯀ꯭ꯋꯥꯗ ꯁꯝꯅ ꯁꯦꯞꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯑꯃꯅꯤ ꯑꯥꯖꯦꯅ ꯒꯥꯟꯙꯤꯗ ꯍꯥꯏꯔꯤ ꯁꯥꯔꯅ ꯌꯨꯔꯦꯅꯤꯌꯝ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯄꯤꯔꯛꯂꯣ ꯇ꯭ꯔꯦꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯣꯈꯥꯏꯒꯗꯕ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 4 ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯒꯥꯟꯙꯤꯅ ꯈꯨꯝꯃꯤ ꯑꯩꯅ ꯂꯧꯊꯣꯔꯛꯀꯗꯧꯔꯤꯕꯁꯤ ꯌꯨꯔꯦꯅꯤꯌꯝ ꯈꯛꯇ ꯅꯠꯇꯦ ꯔꯥꯖꯤꯕ ꯃꯦꯅꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅꯗꯤ ꯔꯥꯖꯤꯕ ꯃꯦꯅꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯨꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯟꯙꯤꯅ ꯔꯥꯖꯤꯕ ꯃꯦꯅꯟꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯇꯦꯔꯣꯔꯤꯁ ꯂꯥꯟꯃꯤ ꯑꯃꯅ ꯀꯥꯂꯤꯌꯥꯟꯗ ꯔꯣꯀꯦꯠ ꯀꯥꯞꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯄꯣꯈꯥꯏꯗꯨꯅ ꯄꯨꯡꯇꯣꯏ ꯇꯣꯏꯅ ꯀꯥꯏꯔꯦ ꯔꯣꯀꯦꯠ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯑꯁꯤꯕꯨ ꯃꯊꯛꯇ ꯍꯦꯂꯤꯀꯣꯞꯇꯔ ꯊꯧꯔꯤꯕ ꯁꯨꯅꯤꯜꯅ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯇ꯭ꯔꯦꯟ ꯃꯅꯨꯡꯁꯤꯗꯅ ꯒꯥꯟꯙꯤꯅ ꯔꯥꯖꯤꯕ ꯃꯦꯅꯟꯕꯨ ꯇꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯒ ꯐꯨꯗꯠꯅꯔꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯃꯊꯪ ꯐꯨꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛ ꯔꯥꯖꯤꯕ ꯃꯦꯅꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯒ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯁꯦꯠꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯆꯤꯞ ꯑꯣꯏꯔꯝꯂꯤꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯔꯥꯖꯤꯕ ꯃꯦꯅꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯒꯥꯟꯙꯤꯗ ꯃꯥꯅ ꯍꯥꯏꯖꯤꯟꯕ ꯉꯝꯗꯦ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯇ꯭ꯔꯦꯟꯗ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯕꯣꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯄꯣꯈꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯊꯤꯅ ꯃꯩ ꯆꯥꯛꯂꯦ ꯍꯧꯖꯤꯛꯁꯨ ꯒꯥꯟꯙꯤꯅꯗꯤ ꯔꯥꯖꯤꯕ ꯃꯦꯅꯟꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯂꯤꯌꯥꯟꯅꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯔꯥꯖꯤꯕ ꯃꯦꯅꯟ ꯑꯁꯤ ꯐꯥꯕ ꯉꯝꯗꯕꯁꯤꯗ ꯒꯥꯟꯙꯤꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯇ꯭ꯔꯦꯟ ꯑꯁꯤꯅ ꯄꯣꯈꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯑꯁꯨꯝꯅ ꯆꯦꯟꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯒꯥꯟꯙꯤꯅ ꯂꯦꯞꯇ ꯆꯪꯁꯤꯟꯗꯨꯅ ꯌꯨꯔꯦꯅꯤꯌꯝ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯦ ꯃꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ ꯃꯊꯛꯇꯅ ꯍꯦꯂꯤꯀꯣꯞꯇꯔ ꯊꯧꯔꯤꯕ ꯁꯨꯅꯤꯜꯅ ꯃꯈꯣꯏꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯥꯂꯤꯌꯥꯟꯗꯤ ꯊꯧꯔꯤꯗ ꯀꯥꯈꯠꯂꯛꯄ ꯉꯝꯍꯧꯔꯦ ꯑꯗꯨꯕꯨ ꯒꯥꯟꯙꯤꯗꯤ ꯌꯨꯔꯦꯅꯤꯌꯝ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯊꯦꯡꯊꯍꯧꯔꯦ ꯃꯩ ꯃꯔꯛꯁꯤꯗ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤ ꯁꯨꯅꯤꯜꯅ ꯒꯥꯟꯙꯤꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯗꯒꯤ ꯀꯥꯂꯤꯌꯥꯟꯅ ꯒꯥꯟꯙꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯊꯣꯛꯂꯤ ꯒꯥꯟꯙꯤꯅ ꯇ꯭ꯔꯦꯟ ꯃꯊꯛ ꯍꯦꯛ ꯌꯧꯕ ꯕꯣꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯄꯣꯈꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯆꯣꯡꯗꯨꯅ ꯊꯧꯔꯤꯁꯤꯗꯤ ꯌꯥꯟꯕ ꯉꯝꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯆꯦꯜꯂꯤꯕ ꯇ꯭ꯔꯦꯟ ꯑꯁꯤ ꯄꯨꯡꯇꯨꯝꯅ ꯄꯣꯈꯥꯏꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯟꯙꯤ ꯑꯁꯤ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯦ ꯑꯖꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯒꯥꯟꯙꯤꯅ ꯊꯣꯛꯂꯛꯄ ꯅꯪꯍꯧꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯇꯨꯝꯅ ꯄꯣꯈꯥꯏꯔꯕꯅꯤꯅ ꯃꯅꯨꯡꯁꯤꯗ ꯌꯥꯎꯈ꯭ꯔꯤꯕ ꯇꯦꯔꯣꯔꯤꯁ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯁꯤꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯣꯏꯔꯤꯕ ꯒꯣꯗ ꯍꯥꯏꯕꯗꯤ ꯗ ꯒ꯭ꯔꯦꯇꯦꯁ ꯑꯣꯐ ꯑꯣꯜ ꯇꯥꯏꯝ ꯍꯥꯏꯕ ꯃꯃꯤꯡ ꯑꯁꯤ ꯆꯣꯡꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯕꯥꯔ ꯑꯃꯗꯅꯤ ꯃꯈꯣꯏꯅ ꯆꯠꯊꯈꯤꯕ ꯃꯤꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛꯇ ꯒꯥꯟꯙꯤꯒꯤ ꯇꯤꯝ ꯑꯁꯤ ꯄꯥꯔꯇꯤ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯨꯜꯂꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯌꯨ ꯈꯔ ꯍꯦꯟꯖꯤꯟꯅ ꯊꯛꯆꯤꯟꯗꯨꯅ ꯗꯥꯟꯁ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯦ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯨꯔꯕ ꯃꯇꯨꯡꯗ ꯒꯥꯟꯙꯤ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯅꯤꯁꯥꯁꯤ ꯀꯣꯛꯇ꯭ꯔꯤ ꯌꯨ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯣꯠꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯨꯔꯥꯙꯥꯗꯤ ꯇꯨꯝꯕ ꯇꯧꯗꯅ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯨꯔꯥꯙꯥ ꯍꯥꯏꯔꯤꯕꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯒꯥꯟꯙꯤꯅ ꯂꯥꯏꯠ ꯑꯣꯟ ꯇꯧꯔꯒ ꯂꯩꯊꯣꯛꯄ ꯃꯇꯝꯗꯗꯤ ꯑꯅꯨꯔꯥꯙꯥꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯂꯥꯏꯠ ꯑꯁꯤ ꯑꯃꯨꯛ ꯃꯨꯊꯠꯂꯤ ꯑꯗꯨꯕꯨ ꯑꯅꯨꯔꯥꯙꯥꯅ ꯂꯥꯏꯠ ꯑꯣꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯨꯛꯀꯁꯨ ꯑꯣꯟ ꯇꯧꯔꯦ ꯒꯥꯟꯙꯤꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯉꯟꯅ ꯇꯨꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯈꯤꯕꯗꯥꯏ ꯑꯗꯨꯒ ꯑꯍꯤꯡ ꯊꯦꯡꯂꯕ ꯐꯥꯎꯕ ꯀꯔꯤꯒꯤ ꯇꯨꯝꯗꯅ ꯂꯩꯔꯝꯂꯤꯕꯅꯣ ꯑꯗꯨꯕꯨ ꯑꯅꯨꯔꯥꯙꯥꯅꯗꯤ ꯃꯥꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯁꯥꯎꯅꯤꯡꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯒꯥꯟꯙꯤꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯋꯥꯁꯔꯨꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯌꯦꯡꯂꯒ ꯃꯇꯣꯝꯇꯗ ꯍꯥꯏꯖꯔꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨ ꯊꯛꯂꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯅꯨꯔꯥꯙꯥꯅ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯒꯥꯟꯙꯤꯅ ꯂꯥꯏ ꯄꯨꯖꯥꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ ꯑꯅꯨꯔꯥꯙꯥꯅ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯆꯥ ꯂꯣꯟꯗꯨꯅꯁꯨ ꯊꯝꯂꯦ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃ꯭ꯌꯨꯖꯤꯛꯁꯨ ꯊꯥꯔꯤ ꯍꯧꯖꯤꯛ ꯑꯅꯨꯔꯥꯙꯥꯁꯤ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟꯒꯤ ꯑꯣꯏꯔꯝꯂꯤꯕ ꯁꯛꯇꯝ ꯑꯁꯤꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯔꯥꯏꯕꯛꯇ ꯆꯟꯗꯣꯜ ꯆꯥꯎꯅ ꯇꯩꯁꯤꯜꯂꯦ ꯅꯥꯀꯣꯡꯗꯅ ꯂꯩ ꯅꯥꯆꯣꯝ ꯍꯥꯞꯂꯤ ꯃꯁꯤ ꯎꯕꯗ ꯑꯅꯨꯔꯥꯙꯥꯅ ꯅꯄꯥꯅ ꯇꯧꯔꯤꯕꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯖꯤꯕꯟꯅꯁꯨ ꯑꯥꯎ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯒꯥꯟꯙꯤꯁꯤꯁꯨ ꯃꯔꯥꯏꯕꯛꯇ ꯆꯟꯗꯟ ꯆꯥꯎꯅ ꯇꯩꯁꯤꯟꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯖꯦ ꯒꯅꯦꯁꯥ ꯍꯥꯏꯗꯨꯅ ꯏꯁꯩꯁꯨ ꯁꯛꯂꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯑꯅꯨꯔꯥꯙꯥꯅ ꯁꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ
ꯃꯁꯤꯗ ꯑꯅꯨꯔꯥꯙꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯨ ꯇꯞ ꯇꯥꯡꯅ ꯉꯥꯎꯔꯒ ꯂꯥꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯄꯥꯞ ꯀꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯥꯏꯁꯤꯠ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯡꯂꯦ ꯃꯁꯤꯗꯒꯤ ꯒꯥꯟꯙꯤꯁꯤ ꯏꯀꯥꯏꯃꯟꯗꯨꯅ ꯏꯁꯩ ꯁꯛꯆꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯖꯤꯕꯟ ꯑꯁꯤ ꯁ꯭ꯀꯨꯜ ꯆꯠꯀꯗꯕ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯩꯁꯤꯜꯂꯛꯂꯦ ꯒꯥꯟꯙꯤꯅ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯨ ꯊꯛꯂꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯑꯅꯨꯔꯥꯙꯥꯅꯗꯤ ꯖꯤꯕꯟꯅ ꯄꯨꯛꯇ ꯃꯤꯔꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯅꯪꯅ ꯌꯨ ꯑꯃꯨꯛ ꯍꯟꯅ ꯊꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯍꯥꯡꯇꯛꯇꯁꯨ ꯌꯨ ꯊꯛꯆꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯥꯟꯙꯤꯅ ꯅꯪꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯟꯗꯛꯀꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯅꯨꯄꯥ ꯅꯠꯇꯦ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯑꯅꯨꯔꯥꯙꯥꯅ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ ꯒꯥꯟꯙꯤꯅꯗꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅꯗꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯀꯪꯌꯦꯠ ꯌꯦꯠꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯒꯥꯟꯙꯤꯅ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯅꯔꯦ ꯇꯟꯖꯥꯁꯤꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯕꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯒꯥꯟꯙꯤꯒꯤ ꯃꯃꯥꯟꯅꯕ ꯁꯨꯅꯤꯜꯒꯤ ꯅꯨꯄꯤ ꯔꯥꯙꯤꯀꯥ ꯍꯥꯏꯔꯤꯕꯁꯤ ꯀꯣꯜ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯐꯥꯎꯗꯪ ꯂꯥꯛꯄꯤꯔꯒ ꯏꯆꯥꯅꯨꯄꯤ ꯁ꯭ꯔꯤꯅꯤꯙꯤꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯁꯤꯗ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯥꯟꯙꯤꯅ ꯁꯨꯅꯤꯜ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯔꯥꯙꯤꯀꯥꯅ ꯃꯥꯕꯨꯗꯤ ꯂꯩ ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯁ꯭ꯀꯨꯜꯗ ꯊꯤꯟꯕ ꯉꯝꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯒꯥꯟꯙꯤꯅꯁꯨ ꯈꯪꯂꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯅ ꯄꯥꯔꯇꯤ ꯃꯐꯝꯗ ꯌꯨ ꯌꯥꯝꯅ ꯊꯛꯆꯤꯟꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯨꯅꯤꯜꯁꯨ ꯍꯧꯒꯠꯄ ꯉꯝꯗꯅ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯁꯨꯅꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯂꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯒꯥꯟꯙꯤꯅꯁꯨ ꯎꯔꯦ ꯅꯪꯕꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯒꯥꯟꯙꯤꯅ ꯍꯪꯂꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯙꯤꯀꯥ ꯊꯣꯛꯂꯛꯇꯨꯅ ꯁꯨꯅꯤꯜꯕꯨ ꯆꯩꯔꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯒꯥꯟꯙꯤꯁꯤꯁꯨ ꯅꯪꯒ ꯑꯣꯐꯤꯁ ꯑꯃꯠꯇꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕꯅꯤ ꯃꯥꯗꯤ ꯅꯪꯗꯧꯅ ꯇꯧꯗꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯅꯪꯅꯕ ꯍꯣꯠꯅꯩ ꯑꯃꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯅꯪꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯥꯟꯙꯤꯒꯤ ꯊꯃꯣꯏꯗꯗꯤ ꯏꯀꯥꯏꯕ ꯐꯥꯎꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟꯅꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯒꯥꯟꯙꯤꯅ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟꯗ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯖꯤꯜꯂꯛꯏ ꯁꯨꯅꯤꯜꯒꯤ ꯃꯆꯥꯅꯨꯄꯤ ꯁ꯭ꯔꯤꯅꯤꯙꯤ ꯎꯕꯗ ꯒꯥꯟꯙꯤꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟꯅ ꯐ꯭ꯂꯥꯏꯡ ꯀꯤꯁ ꯑꯃ ꯇꯧꯁꯤꯜꯂꯤ ꯁꯨꯅꯤꯜꯅꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯒꯥꯟꯙꯤꯗ ꯌꯦꯡꯂꯛꯏ ꯃꯁꯤꯗꯒꯤ ꯒꯥꯟꯙꯤꯅ ꯁ꯭ꯀꯨꯜ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯅꯤꯙꯤꯕꯨꯁꯨ ꯄꯨꯔꯒ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯖꯤꯔ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯍꯥꯛ ꯑꯁꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯁ꯭ꯀ꯭ꯋꯥꯗ ꯁꯝꯅ ꯁꯦꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯂꯤꯗꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯏꯟꯗꯤꯌꯥ ꯇꯨꯔꯤꯖꯝ ꯗꯦꯚꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ ꯍꯥꯏꯔꯤꯕ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯣꯐꯤꯁ ꯑꯁꯤꯗꯅꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯁ꯭ꯀ꯭ꯋꯥꯗ ꯍꯥꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥꯃꯠꯇꯗ ꯈꯪꯍꯟꯕ ꯇꯧꯗꯅ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯐꯥꯎꯕ ꯁꯦꯠ ꯍꯥꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯅꯠꯇꯦ ꯏꯁꯝ ꯆꯝꯕ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯊꯥꯖꯍꯟꯗꯨꯅ ꯊꯝꯂꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯑꯣꯐꯤꯁ ꯑꯁꯤ ꯀꯥ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯨ ꯀꯔꯥ ꯍꯦꯟꯅ ꯊꯛꯆꯤꯜꯂꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯦ ꯃꯇꯨꯡꯗꯗꯤ ꯀꯔꯥ ꯍꯦꯟꯅ ꯌꯨ ꯊꯛꯂꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯔꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯖꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯒꯥꯟꯙꯤꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯀꯥ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯁ꯭ꯋꯤꯠꯆ ꯕꯣꯛꯁ ꯑꯁꯤꯅ ꯑꯔꯣꯟꯕ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯁꯋꯥꯔꯗ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯏꯂꯦꯛꯇ꯭ꯔꯤꯛ ꯁ꯭ꯋꯤꯆ ꯕꯣꯛꯁ ꯑꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯗꯤꯚꯥꯏꯁ ꯑꯁꯤꯗ ꯈꯨꯠꯄꯤ ꯅꯝꯗꯨꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯇ꯭ꯔꯦꯟ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯖꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯇ꯭ꯔꯦꯟ ꯄꯣꯈꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯅꯖꯤꯔꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯃꯤꯆꯝ प्रजा ꯀꯅꯥꯃꯠꯇ ꯈꯪꯍꯟꯕ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯒ ꯌꯨꯔꯦꯅꯤꯌꯝ ꯑꯁꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯕꯨ ꯃꯤꯁꯟ ꯊꯥꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯇ꯭ꯔꯦꯟ ꯐꯥꯎꯕ ꯄꯣꯈꯥꯏꯍꯟꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯝꯂꯦ ꯀꯔꯤꯒꯨꯝꯕ ꯀꯦꯟꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯀꯔꯤ ꯉꯥꯡꯒꯅꯤ ꯃꯁꯤꯗꯒꯤ ꯒꯥꯟꯙꯤꯅ ꯅꯖꯤꯔꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅꯁꯨ ꯀꯅꯥꯃꯠꯇ ꯈꯪꯍꯟꯕ ꯇꯧꯗꯅ ꯃꯤꯁꯟ ꯑꯁꯤ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯨ ꯀꯅꯥꯃꯠꯇ ꯈꯪꯍꯟꯕ ꯇꯧꯗꯅ ꯂꯁꯀꯔꯤ ꯇꯣꯏꯕꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯑꯣꯃꯥꯔꯕꯨ ꯍꯥꯠꯇꯣꯛꯂꯒ ꯇꯨꯃꯤꯟꯅ ꯌꯨꯔꯦꯅꯤꯌꯝ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯤꯁꯟ ꯑꯁꯤ ꯆꯪꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯖꯤꯕ ꯃꯦꯅꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯩꯔꯝꯂꯦ ꯀꯂꯤꯌꯥꯅ ꯃꯈꯥ ꯇꯥꯔꯤ ꯔꯖꯤꯕ ꯃꯦꯅꯟꯕꯨꯁꯨ ꯐꯥꯅꯕ ꯍꯣꯠꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯖꯤꯔ ꯑꯁꯤꯗꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯊꯛꯇ ꯁꯥꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯨꯂꯞ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯂꯦꯞꯍꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯪꯂꯤ ꯌꯨꯔꯦꯅꯤꯌꯝ ꯑꯗꯨꯗꯤ ꯀꯗꯥꯏ ꯑꯖꯦꯅ ꯕꯥꯕꯥ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯄꯤꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯅꯖꯤꯔ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯀꯂꯤꯌꯥꯅ ꯆꯦ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯂꯛꯈꯤꯕ ꯔꯖꯤꯕ ꯃꯦꯅꯟꯁꯨ ꯌꯥꯎꯅ ꯇꯦꯔꯣꯔꯤꯁꯀꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇ꯭ꯔꯦꯟ ꯄꯣꯈꯥꯏꯕꯗ ꯁꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯀꯦꯟꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯆꯦꯅꯤ ꯍꯥꯏꯗꯨꯅ ꯎꯠꯂꯦ ꯃꯈꯣꯏꯕꯨ ꯆꯩꯔꯝꯂꯤꯕ ꯅꯖꯤꯔꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯒꯥꯟꯙꯤꯗ ꯍꯥꯏꯔꯤ ꯅꯈꯣꯏꯒꯤ ꯃꯊꯪꯒꯤ ꯃꯤꯁꯟ ꯑꯁꯤ ꯊꯥꯏꯂꯦꯟꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30ꯒꯤ ꯆꯦꯟꯅꯥꯏꯒꯤ ꯐ꯭ꯂꯥꯏꯠ ꯂꯩ ꯃꯗꯨ ꯕꯨꯛ ꯇꯧꯁꯤꯜꯂꯨ ꯑꯗꯨꯕꯨ ꯒꯥꯟꯙꯤꯅ ꯄꯨꯡ 4:30ꯗ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯗꯥꯛꯇꯔꯒꯤ ꯃꯅꯥꯛꯇ ꯄꯨꯒꯗꯕ ꯂꯩ ꯁꯥꯔ ꯅꯖꯤꯔꯅ ꯃꯗꯨꯗꯤ ꯗꯥꯛꯇꯔꯒꯤ ꯃꯊꯧꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯁꯥꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯒꯥꯟꯙꯤ ꯑꯁꯤ ꯁꯥꯎꯅꯤꯡꯗꯨꯅ ꯊꯦꯡꯛꯌꯨ ꯁꯥꯔ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯒꯥꯟꯙꯤꯒꯤ ꯅꯨꯄꯤ ꯑꯅꯨꯔꯥꯙꯥ ꯑꯁꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯕꯨ ꯆꯦꯛꯑꯞ ꯇꯧꯔꯤ ꯃꯐꯝꯁꯤꯗ ꯗꯣꯛꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯁꯨꯅꯤꯜꯒꯤ ꯅꯨꯄꯤ ꯔꯥꯙꯤꯀꯥ ꯍꯥꯏꯔꯤꯕꯤ ꯑꯗꯨꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯃꯁꯥ ꯃꯎꯒꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯅ ꯂꯩꯔꯤ ꯅꯪ ꯀꯔꯤꯃꯠꯇ ꯇꯦꯟꯁꯟ ꯇꯧꯔꯨꯅꯨ ꯇꯟꯖꯥꯁꯤꯗ ꯑꯅꯨꯔꯥꯙꯥꯒꯤ ꯃꯥꯏꯊꯣꯡꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯕ ꯐꯪꯏ ꯃꯁꯤꯗ ꯗꯥꯛꯇꯔ ꯔꯥꯙꯤꯀꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯀꯔꯤꯃꯠꯇ ꯃꯊꯥ ꯁꯥꯒꯅꯨ ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯔꯤ ꯃꯁꯤꯗ ꯑꯅꯨꯔꯥꯙꯥꯅ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯕꯁꯤ ꯑꯉꯥꯡꯁꯤꯒꯤꯗꯃꯛꯇ ꯅꯠꯇꯦ ꯒꯥꯟꯙꯤꯒꯤꯗꯃꯛꯇ ꯈꯟꯕꯗꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯗꯥꯛꯇꯔ ꯔꯥꯙꯤꯀꯥ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯟꯙꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯦ
अनुराधाना अखोई नीसे अयाम मतमदा तोंगान तोंगान लेने नोंगतसु मतम चाना युमदा हलक्ते फोन लाक्पा तारबसु अइंगोंदगी लापथोक्तुना थोखरगा वारी सानै माना सुमा तौरलिबसी अतोप नुपी अमा कोइरबरा हाइबगी सिंगनबा अइंगोंदा फावी असुम हारकदा डाक्टर अधिकाना नोक्तुना नंगी गांधी की पुक्सेल ले अइना लोइना खंगी मादी अदुगुंबा ओक्तबु नुपा ओइरोय मिरोलिंगै मतम हाइबसिदि अदुगुंबा जाजात की वखल फत्तबा मयाम अमा खनबनी मरमदुना नंगना गांधी की मतक्ता सिंगनरिबदु थादो अदुबा हौजिकसु अनुराधानादि गांधी की मतक्ता सिंगनबगी वाफमसे अदुम फोंदोक्तुन लेरिबनी अदुग मान हाइरी नंगना खंगदबगी वानी अइ वारी लिरक्के मुना ताव हाइदुना हौख्रबा थौदोक्की वारी मा लिरक्ले अनुराधाना मपुरोइबा गांधी दा फोन तौसिली तंजासिदा गांधी दी मागी मिशन अमा चंगसिलिबनी वांगलबा बिल्डिंग अमगी मथक्ता यामदुन लेरिबनी कामनुंग दा संगसिनबगीदमक्ता मिंगसेल फक्लिंगै तांजानी फक्लबा मिंगसेल मपा अमसु मखुना अमदा पाइरी तंजासिदा अनुराधाना नंगना हलकपदा पोचै खरा लेरा उ हाइरक्ले माना हाइरक्लेबा पोचै सिंगसिबु सेदे इसिलु हाइदुनसु फोंदोलिबनी अदुबु दी हौजिक मखुत संगदे मसदगी बिल्डिंग की मथक थंग सरुक्ता लेरिबा सुनीलना से कलम पुथोक्तुना अनुराधाना हाइरक्लेबा पोलम सिंगसिबु लोइन इसिली असुमना कोल द वारी साननगी तंजासिदा बिल्डिंग की मनुंग थंगबा कास्टगी नुपी अमना गांधी बु उखरे मसदगी नंग कानानो हाइदुनि यामना पाखतबगा लोइन सैसिलगले असुमना नुपीसिना गांगपगी खोंजेल से अनुराधाना सु ताखरे यामना पाखना नंगी ननाक्ता लेरिबा नुपी दु कानानो हाइदुना अनुराधाना सु हंगजिलगले मसदगी तोफुम खंगद्रबा गांधीना कोल से कक्थखरे आरि वारी सी अनुराधाना डॉक्टर अधिका की मफम द लीदन ताहलिबनी अमुहना इन कोल तौरु मतम द सुसु शॉप थमखरे मागी मनाक्ता नुपी म लई हाइबसे इन खंगलबनी मरमदुना अतोप नुपी म कोइरमगदा हाइबगी सिंगनबसी नुमितुदगी फावरबनी मसिदा सुनतना अतोप वारी मसु लैरी हाइदुना मखाताना वारी मगसु लेरगले अनुराधान कोल तौसलक्पा मतमदा अमुकसु गांधी सी मागी मिशन अमा संगसिनदुन लैरिंगी तंजादो ओइरे गेंगसर कांगबु मु माना हातोलो मतुंगदा मियोइसिंग सिगी मरक्तगी अमबुदी मसिनदा नोंगै नमसिनदुना थमलिंगी तंजासिदनी अनुराधान कोल तौसललिबसी अदु मागी ममांगदा लैरिबा नुपासी खोंजेल थोरले महाकपु मखोल थोक्तनबगीदमक्ता गांधीना हाइरी अदु फोनसदा मागी नुपी पाइदुन लैरी हाइबसी माना काउथोकलुरे मसदगी चिंगनरबा मागी नुपी अनुराधाना नंगा लांगदनबगीदमक्ता हाइरिबदु कानादनो हाइदन हंगजेलगले तोफम खंगद्रबा गांधीना कोल से कक्थक्की असुमना वारी से अनुराधाना डॉक्टर राधिका की मफम द लीदन ताहलिबनी मागी वारी सिंग स्टाफ द राधिका सुंगक फावरिबनी अनुराधाना मखातारी ngasi सुमाना हॉस्पिटल द लाकनी हरमलगा फोन सुसोप थमजिनग्रे मसना ताकबदी आइना सिंगनरिबसी सोइद्रबनी अतोप नुपी म सोइद्र कोइरमलगनी मसदगी राधिकाना हाइरी आइगी ओइबा मोतदी मखोइगी ममानबा कांगबुसिना नुपी कोइरमगनी हाइबसिदि आइ थाजदे अदुगो मरुइना नंगी नुपा गांधीना असिगुबा तौनी हाइबसिसु आइ सुंथा थाजदे करिगुबा चिंगनबा फावरगसु वा लोसिनदुना थमगनु खुदक्ता मसम पाइदुना निक्लगा असेंगबा वाफम खंगदोकनबगीदमतो होनगदबनी मथंगी सिंदना अनुराधासी युमदा हलगले अदुगा तंजासिदा गांधी सुमा युमदा हलगले डॉक्टर की मनाक्ता चटपा याउखिदबा अदुगीदमक्ता माना ngakpinaba हाइजेरी अनुराधाना कदाइदा लैरुबनो हाइना हंगलै गांधीना अखोइगी रियूनियन की मीटिंग पांगथोकपा लोइरबा मतुंगदा इमानबा सुनीलगी युमदा पोथारुबदगी तुमथोखरे अदुगदे हौजे अनुराधाना कोल तौसिनखरे गांधीना खलिबना अनुराधाना कोल तौरिबसी सुनीलदा हंगननबगीदमक्ता कोल तौरिबोय निंगलोरे अदुगदे माना तौरिबसिदि कालियानदा ओइरमले मसदगी गांधीसिदि पाखतबदा लोइखरे गांधीना युमदा थेंगना हलक्लिबसी करिगीदमक्तनो हाइदुना अनुराधाना कालियानदा हंगी मसदा कालियाना मा इखोइदा तुमदुन लेखिबनी हाइना खुमलगले मसदगी गांधी नोक्सिनलदुना आइना ngasai सुनील हाइखिबदु सोइरे कालियानगी युमदा तुमलुबनी आइना हाइबदु ओनखिबनी हाइना खुमजिली अदुगदि अनुराधाना मुक सुनीलदा कोल तौसिले अदुगा गांधीना थेंगना हलक्लिबगी मरम हंगलु मतमददी सुनीलनसु मादे इखोइदा तुमदुना लैथोखरे मरमदुना थेंखिबनी हाइदुना खुमलगले हौजिकदी गांधी सि चेनफम लैत्रे पुरा वन चोबले तौफम खंगदबदगी ममाइ खुमजिनदुना मागी नुपी अनुराधादी येंगदुना लैरी तंजासिदा मागी फोनदा कोल अमा लागले लखुतुना येंगलुबददी सुनील ओइरमले अनुराधाना लाउड स्पीकर थाननबगीदमक्ता हाइरी उपाय लेतबदगी गांधीना लाउड स्पीकर थादोले सुनीलना नोक्तुना हाइरे अनुराधाना कोल तौरक्तुना नंगी मरमदा हंगकपंतमदा नंगसे इखोइदा तुमनो लೈ हाइना आइना खुमजिनखिबनी अदुना नंग हौजिकती करिमता पाखलुरनु आइगी थोकु भानबा सिनख्रबनी माना ngangliba khudima ase अनुराधाना लोइना तादुन लೈ हाइबसिदि माना खंगजबा नते तंजासिदा अनुराधाना आइगी पुरैबा गांधी पुंखाइबा फारे युमसिदि योरपा हाइदुना लाउदुनु फोंदोरपसि सुनीलना सुतारे अनुराधागी खोंजेलसि ताबदा सुनीलसि पाखतपा अमदि इकाइबा चोपा नंगदुना मातुमिना लैख्रे मसी मतुंगदु उलेलिबसि कालियान अमदि सुनील मखोय युमदा कौरे अदुगा अनुराधागी ममांगदा मखोय अहुमक लेबंदुना थमले करिगुम खरा हाइननबगीदमक्ता गांधीना कालियानदा खुदोमि थिल्ली मसदगी कालियान अनुराधाबु थेमदुना हाइरी अखोयना यु खरा थक्सिलुबदगी मदुगी वाफमदु लोटसिनबा होनबदा नंगोंदा ओइदबा ngansinखिबा ngakdani अखोयना आरानबा करिसु तौरुबु लैते नंग मदुगीदमक्ता साउगुनो हाइदुना थेमली अदुबु तंजासिदा अनुराधादी कबलगले अदुगा माना हाइरी नखोय अनिबुदी अइना हेक पोकमिनबा इबुंगनि हाइना खनखिबनी अदुबु नखोयनादी नचनुपीनि हाइना खंद्रा माले करिगुम्बा नखोयगी नचनुपीगी मपुरोइबा अदुना अइगी पुरोइबना सलिबलि सटसिमाना सटपा तारबदी नखोय सोइदना वा ngangani मसदगी मखोयनि सु इकाइबदा लोयरे अनुराधाना मखातारई ngasi हाइबा नुमित असिदगी असेंगबा वाफम अमा खंगनगदबनी माना अइगी नाक्ता लैगे हाइबरा नत्रगना अतोप नुपी दुगी मनाक्ता लैगे हाइबरा करिगुम्बा माना अइबु थादोक्तुना चटखिबा तारबसु अइ सामतिक चाना महि हाइजबा मिसक्नी अदुना सेनथुम तांदुना ngangsing सु येंगसिनबदे अइ ngangani असुना हाइ हाइदुना मा हुजि कपली मसदगी गांधीना ngakpaga loinana nangna nganglibasing adu karino nangbu ngawrabra atopa nupi mata koirubsu leite
ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯨꯅꯤꯜꯅꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯅꯨꯔꯥꯙꯥꯅ ꯀꯞꯇꯨꯅ ꯃꯈꯥ ꯇꯥꯔꯤ ꯅꯣꯡꯃꯇꯁꯨ ꯌꯨꯝꯗ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯇꯦ ꯐꯣꯟ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯕꯅꯤ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯒꯤ ꯒꯥꯟꯙꯤꯁꯤ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯉꯝꯂꯔꯣꯏ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯍꯥꯏꯗꯣꯛꯂꯒꯦ ꯑꯁꯨꯝꯅ ꯃꯥꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯨꯅꯤꯜ ꯑꯃꯗꯤ ꯀꯂꯤꯌꯥꯅꯁꯨ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯀꯂꯤꯌꯥꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯅꯨꯔꯥꯙꯥꯗ ꯍꯥꯏꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯒꯥꯟꯙꯤꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯂꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯁ꯭ꯀ꯭ꯋꯥꯗ ꯁꯝꯖꯤꯜꯂꯒ ꯁꯦꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯔꯣ ꯑꯦꯖꯦꯟꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯨꯅꯤꯜ ꯑꯃꯗꯤ ꯀꯂꯤꯌꯥꯟꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯒꯥꯟꯙꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯅꯨꯔꯥꯙꯥꯅ ꯊꯥꯖꯗꯦ ꯃꯁꯤꯗꯒꯤ ꯁꯦꯟꯗꯜ ꯄꯥꯏꯈꯠꯇꯨꯅ ꯃꯉꯣꯟꯗ ꯊꯥꯒꯗꯕꯒꯤ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯦꯟꯅꯥꯏꯒꯤ ꯅꯨꯡꯒꯝꯕꯥꯀꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯄꯥꯅ ꯑꯩꯉꯣꯟꯗ ꯇꯝꯂꯛꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯈꯨꯗꯛꯇ ꯒꯥꯟꯙꯤꯒꯤ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯃꯥꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯩꯅ ꯆꯠꯂꯨꯔꯤꯕꯗꯣ ꯄꯥꯁꯄꯣꯔꯠ ꯔꯤꯅ꯭ꯌꯨꯋꯦꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯄꯅꯤ ꯁꯦꯀꯦꯟ ꯍꯅꯤꯃꯨꯟꯒꯤꯗꯃꯛꯇ ꯊꯥꯏꯂꯦꯟꯒꯤ ꯇ꯭ꯔꯤꯞ ꯑꯃ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯔꯤꯕꯅꯤ ꯑꯩꯅꯗꯤ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯗꯣꯛꯇꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯟꯅ ꯑꯩꯕꯨ ꯐꯥꯈ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯅꯪ ꯄꯥꯈꯠꯂꯤꯕꯗꯨ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯤꯡ ꯈꯟꯖꯤꯜꯂꯒ ꯍꯦꯟꯅ ꯍꯛꯆꯥꯡ ꯁꯣꯛꯅꯕꯅꯤ ꯃꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯋꯥꯈꯜꯗꯣ ꯑꯃꯠꯇ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯂꯤ ꯑꯁꯨꯝꯅ ꯃꯥꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯅꯨꯔꯥꯙꯥꯁꯨ ꯄꯨꯔꯥ ꯑꯣꯏꯅ ꯇꯦꯊꯔꯦ ꯑꯃꯗꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟꯁꯨ ꯅꯣꯛꯂꯛꯂꯦ ꯁꯨꯅꯤꯜ ꯑꯃꯗꯤ ꯀꯂꯤꯌꯥꯟꯅ ꯒꯥꯟꯙꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯖꯤꯜꯂꯤ ꯊꯥꯏꯂꯦꯟꯗ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯃꯤꯁꯟ ꯑꯃꯒꯤ ꯆꯠꯂꯤꯕꯅꯤ ꯃꯗꯨꯗ ꯅꯪꯅ ꯐꯦꯃꯤꯂꯤ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯒꯥꯟꯙꯤꯅ ꯈꯨꯝꯃꯤ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯄꯗꯨ ꯎꯕꯗ ꯑꯩ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯃꯥꯕꯨ ꯀꯔꯝꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯁꯨꯅꯤꯜ ꯑꯃꯗꯤ ꯀꯂꯤꯌꯥꯟꯅꯗꯤ ꯆꯠꯀꯗꯧꯔꯤꯕ ꯃꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯍꯥꯏꯕꯁꯤ ꯐꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯅꯖꯤꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯁꯤꯜꯂꯤ ꯒꯥꯟꯙꯤꯅꯗꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯒꯤ ꯊꯣꯛꯄ ꯊꯦꯡꯒꯥꯏꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯒꯥꯟꯙꯤꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯗ ꯆꯠꯈ꯭ꯔꯦ ꯊꯥꯏꯂꯦꯟꯒꯤ ꯐꯖꯔꯕ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯅꯨꯔꯥꯙꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯔꯤꯕ ꯀꯂꯤꯌꯥꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯅꯖꯤꯔꯁꯨ ꯊꯥꯏꯂꯦꯟ ꯂꯩꯕꯥꯛꯁꯤꯗ ꯂꯣꯏꯅ ꯌꯧꯔꯛꯇꯨꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯨ ꯀ꯭ꯂꯕꯁꯤꯡꯗ ꯆꯪꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯅꯖꯤꯔꯅ ꯃꯤꯁꯟ ꯆꯪꯁꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯀꯣꯜꯗ ꯄꯥꯎ ꯄꯤꯔꯛꯂꯦ ꯑꯅꯨꯔꯥꯙꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥ ꯖꯤꯕꯟꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯥꯟꯙꯤꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯁꯟꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯤ ꯍꯧꯖꯤꯛ ꯀꯂꯤꯌꯥꯟ ꯑꯃꯗꯤ ꯒꯥꯟꯙꯤꯅ ꯀꯣꯠ ꯁꯨꯠ ꯂꯤꯠꯇꯨꯅ ꯃꯤꯁꯟꯒꯤꯗꯃꯛꯇ ꯀ꯭ꯂꯕ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯑꯦꯛꯁꯦꯁ ꯀꯥꯔꯗ ꯌꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯅꯖꯤꯔꯅ ꯄꯥꯎ ꯄꯤꯔꯛꯂꯤ ꯒꯥꯟꯙꯤꯅ ꯇꯧꯁꯤꯟꯅꯗꯨꯅ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯦꯛꯁꯦꯁ ꯀꯥꯔꯗ ꯑꯁꯤꯕꯨ ꯂꯣꯠ ꯁꯠꯇꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯒꯥꯔꯗ ꯑꯁꯤꯕꯨ ꯐꯨꯗꯨꯅ ꯋꯥꯟꯊꯍꯜꯂꯕ ꯃꯇꯨꯡꯗ ꯁꯔꯚꯔ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯗꯤꯚꯥꯏꯁ ꯑꯃ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯅꯖꯤꯔꯅ ꯁꯤꯁꯇꯦꯝ ꯑꯁꯤꯒ ꯀꯅꯦꯛ ꯇꯧꯅꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯒꯥꯟꯙꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯑꯇꯣꯞꯄ ꯒꯥꯔꯗ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯒꯥꯔꯗ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯐꯨꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯛꯁꯦꯁ ꯀꯥꯔꯗ ꯄꯥꯏꯔꯝꯕ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯀꯥꯔꯗ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ ꯁꯔꯚꯔ ꯁꯤꯁꯇꯦꯝ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯒꯥꯔꯗ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯦ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯒꯥꯟꯙꯤꯅ ꯒꯥꯔꯗꯁꯤꯡ ꯑꯁꯤꯕꯨ ꯐꯨꯔꯤ ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯀꯂꯤꯌꯥꯟꯅꯁꯨ ꯒꯥꯔꯗꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯥꯔꯗꯁꯤꯡꯅ ꯊꯣꯝꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯅꯖꯤꯔꯅ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯂꯦ ꯑꯗꯨꯕꯨ ꯒꯥꯟꯙꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯇꯦ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯦꯔꯥꯆꯨꯠ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯪꯒꯟꯗ ꯄꯣꯠꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯗꯨꯅ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯃꯊꯛꯁꯤꯗꯒꯤ ꯆꯣꯡꯊꯈ꯭ꯔꯦ ꯀꯥꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯥꯔꯗꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯃꯥꯅ ꯆꯣꯡꯊꯈ꯭ꯔꯤꯕ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯂꯣꯝꯗ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯊꯔꯤ ꯍꯧꯖꯤꯛ ꯒꯥꯟꯙꯤꯅ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯄꯥꯏꯊꯔꯛꯂꯕ ꯃꯇꯨꯡꯗ ꯄꯦꯔꯥꯆꯨꯠ ꯈꯟꯗꯣꯛꯇꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯥꯏꯊꯔꯛꯂꯕ ꯃꯇꯨꯡꯗ ꯅꯖꯤꯔꯒꯤ ꯒꯥꯔꯤꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯀꯔꯤꯃꯠꯇ ꯑꯁꯣꯏꯉꯥꯝ ꯌꯥꯎꯗꯅ ꯂꯦꯟꯗꯤꯡ ꯇꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯃꯤꯁꯟ ꯃꯥꯏ ꯄꯥꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯥꯟꯙꯤꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯇꯦꯛꯁꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ ꯑꯅꯨꯔꯥꯙꯥꯅ ꯍꯥꯏꯔꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯞ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯃꯁꯤꯗ ꯒꯥꯟꯙꯤꯅ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯄꯣꯛꯂꯕ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯞ ꯑꯃꯒ ꯑꯃꯨꯛ ꯆꯠꯈꯤꯒꯅꯤ ꯑꯗꯨꯕꯨ ꯑꯅꯨꯔꯥꯙꯥꯅꯗꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕꯁꯦ ꯏꯆꯥꯅꯨꯄꯤ ꯅꯠꯇꯦ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯒꯥꯟꯙꯤꯅꯗꯤ ꯏꯆꯥꯅꯨꯄꯥ ꯑꯣꯏꯔꯣꯏ ꯏꯆꯥꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯪꯌꯦꯠ ꯌꯦꯠꯇꯨꯅ ꯂꯩꯔꯦ ꯒꯥꯟꯙꯤꯅ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟꯗ ꯍꯪꯉꯤ ꯅꯆꯥꯅꯨꯄꯤ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯅꯥꯎꯅꯨꯄꯥ ꯄꯥꯝꯕ꯭ꯔꯥ ꯃꯁꯤꯗ ꯖꯤꯕꯟꯅ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯨꯅ ꯆꯠꯂꯤꯉꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕ ꯊꯥꯏꯂꯦꯟ ꯃꯆꯥꯁꯤꯅ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯒꯥꯟꯙꯤꯅꯗꯤ ꯃꯥꯕꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯏ ꯑꯗꯨꯕꯨ ꯒꯥꯟꯙꯤꯒꯤ ꯋꯥ ꯇꯥꯗꯅ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥ ꯑꯁꯤꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯈꯪꯍꯧꯗꯅ ꯃꯅꯤꯡꯂꯣꯝꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯊꯣꯝꯖꯤꯜꯂꯛꯂꯤꯕ ꯒꯥꯔꯤꯁꯤꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ
ꯃꯁꯤꯗꯒꯤ ꯒꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯒꯥꯟꯙꯤꯅ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯥꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯅꯨꯔꯥꯙꯥꯗꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟꯕꯨꯁꯨ ꯃꯥꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤ ꯃꯥꯅ ꯍꯪꯂꯤ ꯇꯥꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯀꯅꯥꯅꯣ ꯑꯗꯨꯕꯨ ꯒꯥꯟꯙꯤꯅꯗꯤ ꯃꯈꯣꯏꯕꯨ ꯄꯥꯛꯊꯗꯨꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯒꯥꯟꯙꯤꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯑꯔꯣꯏꯕ ꯁ꯭ꯄꯤꯗꯇ ꯊꯧꯗꯨꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯁꯤ ꯌꯥꯡꯅ ꯊꯧꯕꯁꯤꯗ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯇꯦ ꯃꯄꯥꯅ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯍꯔꯥꯎꯔꯤꯕꯅꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤ ꯍꯦꯟꯅ ꯌꯥꯡꯅ ꯊꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯗ ꯖꯤꯕꯟꯅ ꯐꯣꯡꯗꯣꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯝꯕꯤꯁꯤꯡꯁꯤꯗ ꯂꯤꯠ ꯂꯤꯠꯇꯨꯅ ꯐꯥꯎꯗꯨꯅ ꯊꯧꯔꯛꯂꯤꯕꯅꯤ ꯒꯥꯟꯙꯤꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯕꯗ ꯃꯅꯤꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯒꯥꯔꯤ ꯑꯃꯗꯤ ꯃꯃꯥꯏ ꯂꯩꯕ ꯅꯪꯍꯧꯗꯗꯨꯅ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯆꯥꯎꯔꯕ ꯇ꯭ꯔꯛ ꯑꯃ ꯂꯝꯕꯤꯗ ꯊꯧꯗꯣꯛꯂꯤꯕ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛ ꯅꯛꯅ ꯂꯤꯠꯇꯨꯅ ꯊꯧꯗꯣꯛꯈꯤꯔꯝꯃꯤ ꯇꯥꯟꯅꯔꯛꯂꯤꯕ ꯒꯦꯡꯁꯇꯔꯒꯤ ꯒꯥꯔꯤꯁꯤꯡꯁꯤꯗꯤ ꯃꯅꯤꯡꯗ ꯂꯩꯍꯧꯔꯦ ꯑꯁꯣꯝꯅ ꯒꯥꯟꯙꯤꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯐꯅ ꯂꯥꯞꯅ ꯊꯧꯗꯣꯔꯛꯂꯦ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯃꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯊꯧꯕ ꯌꯥꯗꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯇꯟꯖꯥꯁꯤꯗ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤꯡ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤꯁꯤ ꯂꯣꯏꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯒꯥꯔꯤꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯅꯨꯡꯁꯤꯗ ꯀꯅꯥꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯅꯥꯀꯜꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯒꯥꯟꯙꯤꯒꯤ ꯐꯦꯃꯤꯂꯤꯅ ꯆꯦꯜꯂꯤꯕꯁꯤ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃꯅ ꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛꯀꯁꯨ ꯒꯥꯟꯙꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯃꯥꯔꯀꯦꯠ ꯑꯃꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯅꯤ ꯒꯥꯟꯙꯤꯒꯤ ꯐꯦꯃꯤꯂꯤꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯑꯅꯨꯔꯥꯙꯥꯗꯤ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯟꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯆꯦꯜꯂꯤꯕꯅꯤ ꯖꯤꯕꯟꯕꯨ ꯒꯥꯟꯙꯤꯅ ꯄꯝꯈꯠꯇꯨꯅ ꯄꯨꯔꯤꯕꯅꯤ ꯑꯗꯨꯒ ꯑꯅꯨꯔꯥꯙꯥꯗꯤ ꯍꯧꯖꯤꯛ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥ ꯀꯞꯈꯠꯂꯛꯂꯦ ꯐꯤ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯨꯔꯥꯙꯥ ꯑꯃꯗꯤ ꯖꯤꯕꯟꯕꯨ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯒꯥꯟꯙꯤꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯆꯦꯟꯕ ꯇꯧꯗꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯒꯥꯟꯙꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯒꯦꯡꯁꯇꯔ ꯂꯨꯆꯤꯡꯕꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯂꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯅꯨꯔꯥꯙꯥꯅꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯒꯥꯟꯙꯤꯅ ꯌꯥꯝꯅ ꯊꯨꯅ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯅꯣꯡꯃꯩꯁꯤ ꯃꯨꯜꯂꯒ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯐꯨꯕꯁꯤ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯅꯨꯔꯥꯙꯥꯗꯤ ꯃꯥꯒꯤ ꯃꯕꯨꯛ ꯅꯥꯕ ꯍꯧꯔꯛꯂꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅ ꯒꯥꯟꯙꯤꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯅ ꯇ꯭ꯔꯦꯟ ꯇꯧꯗꯨꯅ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯐꯖꯅ ꯍꯩꯔꯕ ꯒꯥꯟꯙꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯨ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯝꯃꯤ ꯃꯕꯨꯛ ꯅꯥꯕꯗꯒꯤ ꯑꯅꯨꯔꯥꯙꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯦ ꯒꯥꯟꯙꯤꯕꯨ ꯍꯧꯅ ꯀꯧꯔꯤ ꯇꯟꯖꯥꯁꯤꯗ ꯊꯥꯏꯂꯦꯟ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯍꯧꯖꯤꯛ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯀꯥꯂꯤꯌꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯇꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯦ ꯊꯥꯏꯂꯦꯟ ꯅꯨꯄꯤꯁꯤꯅ ꯀꯟꯅ ꯀꯧꯔꯛꯄꯗꯒꯤ ꯒꯥꯟꯙꯤ ꯑꯁꯤ ꯑꯅꯨꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏꯒꯤ ꯃꯕꯨꯛ ꯅꯥꯕꯅꯤ ꯍꯥꯏꯕꯁꯤ ꯒꯥꯟꯙꯤꯅꯁꯨ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯖꯤꯕꯟ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯄꯥꯅ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯈꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯐꯨꯈꯤꯕ ꯑꯗꯨ ꯎꯔꯒ ꯃꯄꯥꯕꯨ ꯊꯥꯒꯠꯇꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯅꯨꯔꯥꯙꯥꯅꯗꯤ ꯀꯞꯇꯨꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯅꯣ ꯑꯗꯨꯒ ꯌꯥꯝꯕꯨꯡ ꯀꯥꯂꯤꯌꯥꯟꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯝ ꯀꯣꯏꯕꯅꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯍꯥꯏꯖꯤꯟꯗꯨꯅ ꯄꯨꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯇꯕ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯦ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯖꯤꯕꯟꯗ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯊꯣꯛꯍꯜꯂꯕꯗꯤ ꯀꯝꯗꯧꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯥꯟꯙꯤꯅ ꯑꯩ ꯂꯩꯔꯤꯕꯁꯤꯅꯤ ꯀꯔꯤꯝꯇ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯁꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯅꯨꯔꯥꯙꯥꯅ ꯀꯞꯇꯨꯅ ꯅꯪ ꯑꯁꯦꯡꯕꯃꯛꯀꯤ ꯁꯦꯠ ꯍꯥꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯉꯁꯤꯗꯤ ꯑꯁꯦꯡꯕꯗꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯃꯁꯤꯗ ꯒꯥꯟꯙꯤꯅ ꯗꯤꯂꯤꯚꯔꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯛꯀꯦ ꯀꯔꯤꯃꯠꯇ ꯂꯣꯠꯇꯅ ꯅꯪꯉꯣꯟꯗ ꯈꯪꯍꯟꯒꯅꯤ ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯐꯥꯊꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯦ ꯕꯦꯗꯇ ꯍꯥꯞꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯁꯤꯗ ꯏꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯅꯨꯔꯥꯙꯥꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯂꯦ ꯃꯁꯤꯗꯒꯤ ꯒꯥꯟꯙꯤꯅ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯦ ꯑꯁꯦꯡꯕꯃꯛꯀꯤ ꯁꯦꯠꯁꯇ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯦ ꯃꯁꯤꯗꯒꯤ ꯑꯅꯨꯔꯥꯙꯥꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯈ꯭ꯔꯦ ꯒꯥꯟꯙꯤꯅ ꯀꯧꯕꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯍꯥꯛ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥ ꯃꯆꯥ ꯌꯦꯡꯅꯗꯨꯅ ꯂꯦꯞꯍꯧꯔꯤ ꯇꯟꯖꯥꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯟꯁꯦꯟ ꯐꯣꯝꯗ ꯁꯥꯏꯟ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯔꯦ ꯖꯤꯕꯟꯅ ꯃꯈꯣꯡ ꯅꯥꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯐꯥꯟꯁꯤꯗ ꯃꯥꯕꯨ ꯐꯝꯍꯟꯗꯨꯅ ꯊꯝꯂꯦ ꯃꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯝꯃꯨ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯪꯁꯤꯟꯈꯤ ꯑꯁꯨꯝꯅ ꯖꯤꯕꯟ ꯑꯁꯤ ꯃꯐꯝꯁꯤꯗ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯍꯧꯔꯦ ꯒꯥꯟꯙꯤꯅ ꯀꯟꯁꯦꯟ ꯐꯣꯝꯗ ꯁꯥꯏꯟ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯖꯤꯕꯟ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯒꯥꯟꯙꯤꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯟꯗꯨꯅ ꯊꯤꯔꯤ ꯊꯦꯡꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯝꯗ ꯍꯪꯂꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯈꯪꯉꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯊꯤꯕ ꯐꯪꯂꯛꯇꯕꯁꯤꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯃꯥ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯃꯥꯡꯈꯤꯕꯒꯤ ꯃꯔꯝꯗ ꯔꯤꯄꯣꯔꯠ ꯊꯥꯡꯒꯠꯂꯤ ꯃꯥꯒꯤ ꯇꯤꯝ ꯑꯣꯏꯔꯤꯕ ꯀꯥꯂꯤꯌꯥꯟ ꯑꯃꯗꯤ ꯅꯖꯤꯔꯁꯨ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯉꯥꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯪꯂꯤ ꯃꯥ ꯍꯧꯖꯤꯛ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯅ ꯈꯣꯟꯖꯦꯜ ꯊꯛ ꯅꯤꯛꯇꯨꯅꯁꯨ ꯀꯞꯂꯤ ꯍꯧꯖꯤꯛ ꯊꯥꯏꯂꯦꯟ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯒꯤ CCTV ꯐꯨꯇꯦꯖ ꯑꯁꯤ ꯌꯦꯡꯂꯤ ꯖꯤꯕꯟꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯁꯤ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯎꯔꯦ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗꯤ ꯒꯥꯟꯙꯤꯅꯁꯨ ꯃꯁꯛ ꯈꯪꯗꯦ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯕꯦꯟ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯦ ꯕꯦꯟ ꯑꯁꯤꯒꯤ ꯅꯝꯕꯔ ꯆꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯟꯙꯤꯅ ꯍꯥꯏꯔꯤ ꯇꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯦ ꯑꯉꯥꯡ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯤꯕ ꯕꯦꯟ ꯑꯁꯤꯃꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯁꯣꯔꯣꯛꯀꯤ ꯅꯥꯀꯜꯗ ꯃꯩ ꯆꯥꯛꯇꯨꯅ ꯇꯥꯔꯤꯕ ꯒꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯁꯤꯗ ꯒꯥꯟꯙꯤꯒꯤ ꯃꯁꯥꯁꯤꯗ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯦ ꯃꯥꯕꯨ ꯄꯥꯈꯠꯇꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯁꯨ ꯂꯥꯞꯇꯛꯅ ꯃꯥꯅ ꯎꯔꯦ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯃꯥ ꯍꯧꯖꯤꯛ ꯀꯤꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ
ꯃꯁꯥꯁꯤ ꯄꯥꯈꯠꯄꯗ ꯍꯦꯟꯃꯟꯈꯤꯕꯅ ꯆꯠꯄꯗ ꯐꯥꯎꯕ ꯇꯨꯔꯦ ꯑꯁꯨꯝꯅ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯩ ꯆꯥꯛꯂꯕ ꯍꯛꯆꯥꯡ ꯑꯃ ꯄꯨꯊꯣꯔꯛꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯗꯤ ꯄꯥꯈꯠꯄꯅ ꯃꯁꯥꯁꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯄꯣꯠ ꯆꯩ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯁ꯭ꯀꯨꯜ ꯕꯦꯒ ꯑꯁꯤ ꯄꯨꯊꯣꯔꯛꯂꯦ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯒꯥꯟꯙꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯔꯦ ꯃꯩꯅ ꯆꯥꯛꯊꯦꯛꯂꯕ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯍꯧꯖꯤꯛꯇꯤ ꯒꯥꯟꯙꯤ ꯑꯁꯤ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯑꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯈꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯍꯟꯖꯤꯟ ꯎꯔꯛꯂꯤ ꯅꯖꯤꯔ ꯑꯃꯗꯤ ꯀꯂꯤꯌꯥꯅ ꯃꯥꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯆꯤꯟꯗ ꯖꯤꯕꯟ ꯍꯥꯏꯅ ꯀꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯥꯟꯙꯤ ꯑꯁꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯅꯨꯔꯥꯙꯥꯕꯨ ꯃꯥꯅ ꯍꯧꯗꯣꯛꯂꯦ ꯍꯧꯖꯤꯛ ꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯕꯅꯤ ꯑꯅꯨꯔꯥꯙꯥꯅ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯏꯟꯗꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯜꯂꯤꯕꯅꯣ ꯅꯪꯒ ꯖꯤꯕꯟꯒꯗꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄꯗꯨ ꯄꯥꯝꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯉꯁꯤꯗꯤ ꯆꯨꯝꯂꯦ ꯑꯩꯅ ꯄꯣꯛꯂꯤꯕꯁꯤ ꯏꯆꯥꯅꯨꯄꯤꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃꯠꯇ ꯂꯣꯠꯂꯅꯨ ꯑꯁꯨꯝꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯅ ꯐꯣꯡꯗꯣꯛꯆꯔꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯁꯨ ꯒꯥꯟꯙꯤꯗꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯅꯨꯔꯥꯙꯥꯅ ꯌꯦꯡꯂꯒ ꯖꯤꯕꯟꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯗ ꯒꯥꯟꯙꯤꯗꯤ ꯇꯤꯡꯉꯛ ꯃꯥꯡꯅꯗꯨꯅ ꯄꯥꯎꯈꯨꯝ ꯐꯤꯕꯝ ꯈꯪꯗꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯂꯩꯔꯝꯂꯒ ꯃꯥ ꯍꯧꯖꯤꯛ ꯀꯞꯂꯛꯂꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯅꯨꯔꯥꯙꯥꯁꯨ ꯄꯥꯈꯠꯄ ꯑꯁꯨꯝ ꯍꯦꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯖꯤꯕꯟ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯅꯣꯠꯇꯨꯅ ꯍꯪꯂꯛꯂꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯒꯥꯟꯙꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯣꯜ ꯊꯣꯛꯅ ꯀꯟꯅ ꯀꯞꯈꯠꯂꯛꯂꯦ ꯑꯅꯨꯔꯥꯙꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯤꯕꯟ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯪꯂꯛꯂꯦ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯅ ꯒꯥꯟꯙꯤꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯅꯨꯔꯥꯙꯥꯅꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟ ꯈꯨꯗꯣꯡꯊꯤꯕꯗ ꯁꯣꯏꯗꯅ ꯇꯥꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯠꯂꯛꯂꯦ ꯒꯥꯟꯙꯤꯅ ꯃꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅꯁꯨ ꯊꯝꯂꯤ ꯇꯟꯖꯥꯁꯤꯗ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯄꯨꯁꯤꯜꯂꯛꯂꯦ ꯑꯉꯥꯡ ꯑꯁꯤ ꯌꯦꯡꯖꯔꯒ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯒꯥꯟꯙꯤꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯃꯝꯁꯤꯟꯈ꯭ꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯠꯂꯛꯂꯤꯕꯁꯤ 2024ꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯇꯒꯤ ꯆꯍꯤ 13 ꯂꯩꯔꯕ ꯃꯇꯨꯡꯗ ꯎꯠꯂꯛꯄꯅꯤ